Arambai News Guwahati da Manipuri Pau tabiriba singbu ihan hanba maktada chingangbam Sujitarani na khurumjari hojing asigi samlapa mariba pau sing lobirasi. Assam da High Madrasa School singdagi High Madrasa haiba wahi ani asi loktoklagani ngasi paugi mifam amada Education Minister Himanta Biswa Sarmana High Madrasa da Quran amadi dharmagi matangda mark yankagi course yauriba asi yauraroi asumna High Madrasa Parikya Englishingani kunmathoi tharba matung Englishingani kunmathoi gi April amadagi hona theological course leiraroi Englishingani kunithoi dagi High Madrasa board su leiraroi hairi Assam da hojik High Madrasa chamaga marfumapan leiri aduga Madrasa board ki makhada college mari yauna Educational Institute chongaga marfunithoi leiribani Madrasa singasi General Educational Institute oina leiragani aduga hariba institute singasi Assam Board Seva amadi council gi makhada thamlagani asumna Englishing amaga chamapan kuntra mari dagi hauraduna school singda dharmaga mari leinana larik tambibagi practice asibu muthat pangamba haibasi achoba khongjang amani Assam gi education system asi sengna secular ohenaba hotnaragani haina minister asina makha takhi Minister asina makha taraduna ngarang cabinet na lawkhiba warip singi manungda Assam da lariba Sanskrit tol sing muthatnabagi warip su lawkhibana Assam da lariba Sanskrit tol marfutara taret su thingzilagani hariba Sanskrit tol sing asi Indian history amadi ancient Indian culture gi study center oiragani sastri na chingba lairaroi hairi asumna tol sing asi Kumar Vaskar Burma Sanskrit and Ancient Studies University gi makhada lehenbaga loinana Indian civilization gi matangda degree amadi diploma coursing hanglagani Hayeng December gi tang 15 UPPL gi luchingba Pramod Boro BTC Council gi Chief Executive Member CEM oina wasak lawragani BJP gi Deepak Morsu Deputy CEM oina wasak lawragani Asumna council asida laigadaba executive member taramathoi gi manungda BJP dagi ani amadi UPPL dagi ani loinana GSP dagi ama punna executive member EM mangawasak lauraba yari makhoi gi maming hojik phawbadi haidoktri hayeng Kokrajhar gi Borofa Nagar lampakta wasak launanabagi damak alliance ahum gi members sing ngasi Guwahati dagi khongsan khibaga loinana Kokrajhar da makhoi bu masing yamlaba miyamna taramna okre Nakalamarom da Hagrama Mohilari nasu ngasi numidang wairam fawba council semgani haibagi thajaba adumak thamki maramdi Hagrama na mathau tariba si subnatagi member mari khaktani BJP UPPL GSP alliance tagi ani khak thokibada council kaigadoribani Rajya Sabha gi hanagi MP amsung BJP luchingba Biswajit Daimarina angakwa wafam ama haibadi BPF ki nauna karakhiba member kharana ruling council da yawningbagi pau pirakli haina ngasi pawmisingda phongdorakhiba asini mato asumna opposition da laiba hainaroidaba BPF ki member khara ruling alliance da changlakpagi phibam lai hairi Nakalamarom da hayeng semgadoriba council asigi mathakta BPF na court ki thong thinanabagi sem saba loikre haibagi pau hektabaga minister Himanta Biswa Sarmana su madubu taramna okladuna court ta BJP gi su ukil leigani makhoina nganglagata yagadaba natte haina pakhum pirakre Ngasidi Asugi Hanagi General Secretary Lurin Jyoti Gogoi na Paumisingda Mahak Anuba Party AJP da Changlagani Haina officially lauthokre Lagliba December gi Taratareta Sibsagar da Pangthokadoriba AJP gi political convention asida Mahak AJP da Changlagani Haikibaga loinana regional party kudimak punsin gadabani haibagi apambasu Mahakna Fongdokhi Panbayabadi Asuda Lairingaidana Asugi Maikaidagi Mahakna Luchingduna Semkiba AJP Asida Lurin Jyoti Gogoi Changani Haivasimadi Punamakna Khangnaraba Wafamni Masi Amuk Anoba Natraga Ngakningai Amadi Natri Kamal Kumar Medhi Congress Thadokre Krisak Mukti Sangram Samiti da Akhil Gogoi ga Pungba oiduna chatlamlaba matung Akhil Gogoi ya yanaraktabadagi Congress ta changlakhiba Kamal Kumarna Congress ki primary membership amasung pairamba famnamak thadokibaga loinana Congress ki state president Ripun Boragi mafamda mahaki resignation letter su pishinkre Kamal Kumar Congress ki wangang loi oirambatanatana party asigi RTI cell gi chairman su oiribane anoba saklo namada jati gi oina thabak tawgani haina paumisingda mahakna fongdorakhi adubo mahak anoba rajniti dol amada changlagani haibagi yamnamak kanna miyamnadi ngangnari
Professor Amar Yumnam Manipur University gi Vice Chancellor oina khankhre ngasi University asigi Register W Chandrabalana thokibo order banda mahakpu VC oina khalakhi Professor Amar Yumnam na University gi chakhot thorang tawba haibasi helipad thamba adu natte mahairoi singbo academic calendar kaihendana larik tamhanba aduni haiki loinana MU gi issue khudimak loishinduna afaba academic atmosphere ama lehanaba hotnagani haibagi thajabasu mahakna phongdokhi Chief Minister N. Birena Thogdang Logduna, Jiribam Hospital gi Mathok Taba Dr. Singh, Matam Kharagi Mamangda Tharakrabaso, Hospital Asigi, Laboratory gi Potlam Singh, Amadi, Technician gi Award Palevadagi, Pamung Yankai Taba Hospital Asi, Ren Tobangamdana, Lady. Hospital Asigi Operation Theatre, Electric Wearing Nintina Sembiram Dabadagi, Tabak Toba Yadana, Lady. Nong Yubadagi, Hospital Asigi Atai Building Singi Wear Sing the Su, Soglaktuna, Maining Tizana, Tanbangamdri, Heidi. Asomna hospital asi hiram khudimakta thabak ningthina toba yadabagi phibamda leiri laboratory gi problem sing amadi technician singi award pasing leiriba sisu mention bada matam kuina changki gani hairi Assam dangasi COVID-19 gi anoba positive case chamaga nifutaruk phangkibaga loinana apunba confirm case masing laganiga lising taramari chani pansubna ahum yokre Lising ahumga chonga subna amana layingli ngasi Assam da miyo yama COVID number moiduna sikhibaga loinana apunba sikhibagi masing lising ama subna ahum yokre Tripura da ngasi anoba positive case tara phangkibaga loinana apunba confirm case masing lising kuntraum doi subna ni phumanga ne chahumga kuntrana layingli apunba sikhibagi masing chahumga humbudra humdoi ne Manipur ngasi anoba positive case yankai mari phangkibaga loinana apunba confirm case masing lising kuntaret ka chani supna mapan yokre lising ani ga chamaga nifutarukna layingli ngasi miyo yani covid number moiduna sikhibaga loinana apunba sikhibagi masing chahumga kunmari yokre Arunachal Pradesh apunba confirm case masing lising tara taruk ka chonga tara humdoini chani ga yankai ni thoina layingli apunba sikhibagi masing yankai manga sukre Meghalaya da apunba confirm case masing lising tarani thoiga chani pan humpu tarukne chatruka nifuma thoina layengli apunba sikhibagi masing chamaga kunipan yokre Nagaland ngasi anoba positive case tarama pan phangkibaga loina na apunba confirm case masing lising tarama thoiga chatret kunipan yokre chaunga ga marfutarana layengli ngasi miyoi ama Nagaland da covid number moiduna sikhibaga loina na apunba sikhibagi masing humpu mapan yokre Sikkim da apunba confirm case masing lising manga ga chahum kuntrani pani chahum ga yankai taruk na layengli apunba sikhibagi masing chamaga tarani pan yokre Mizoram da ngasi anoba positive case manga phangkibaga loina na apunba confirm case masing lising mari supna ni phu yokre chamaga humpu mari na layengli apunba sikhibagi masing taretni amadi India da ngasi yoina hokjuk phawda anoba positive case lising tarama pan ga chatruk phangkre Apunba nabagi masingna lak marfudra mapan dasmik sino marini amadi hozik laying libagi apunba masingna lak ahum dasmik marini amadi leba asida apunba sikhibagi masingna lak amaga lising nifum doi chatret tarani thoini ngasigi oina hokjuk phawda covid number moiduna India da mioi chahumga taramapan leikidre aroibada topa pausingda West Bengal Lengakna IPS officer ahum center da deputation da thabagi matang da concurrence piu yarakidre panbayai All India Services Rule gi matungina IPS officer sing deputation thabagi matang da center amsung state ki marakta karigumba yanadaba natraga chayetnaba ama thoraklabadi center gi warip aduna chatnagadabani haiba leibani Haryana amasung Bihar gi Lomi Lup Singi matung Uttarakhand gi Lomi Singi mihut amanasu Delhi da Union Agriculture Minister Narendra Singh Tomar ga unaduna anoba farm law ahumasibu sogalakre Nakalamarom da leptana changsilakliba Lomi iho asigi ngasi taramapani chanba numit asida Lomi Lup Singi luchingba nipuna ngasi nungthil pung mari fawba charahenbagi khongjang changsinkre Lomi gi iho asida makhoi gi nupi angang sing yauna imungi miyoi singna sulaktuna iho asibu sogot pagal loinana khongpham handanabagi thauna hapki Nagalamarom da Lomi iho asida rajnitina center stage lawrakpagi phibam ama uba fanglakli BJP amasung Punjab ki CM Amrinderna ngasi Lomi iho asibu sogot laduna Lomi luchingba singna charai henbagi khongjang changsinbagum Delhi gi CM Kejriwal na charai heliba si dramani hairakhibaga loinana mahakti ikaiba khangdaba oidaba ngangba mini hairakre adubo lenga ki maikaidagidi phaminasi hiram khudimak macha tana wari sanasi hairakli
ngasisu lawmi luchingbasinga lengaka phaminakhi adubu yanabadi purakpa ngamkhide samna harabada BJP tanatana opposition gi Congress आप समाजवादी पार्टी ओगी पार्टी न चिंगबनसो लौमी इहवसिबु पाइरगा राजनीति सानरकली फिबम असिदा लौमी सिंगी मराइब करी ओइरकपा तंबंगमद्री तौबगिदी इंडियादा लरिबासि पुन्ना लौमी क्रोर हुंफुमुकने मखोय मयाम अमनसो फार्म लॉ सिंग असिबु सौगलकली अदुगा ngमखैदा इहौ सागत लग्लिबसिना लौमी लिसिंग निफुने मतो असुमना इहौ सागतलिबा लौमी लिसिंग निफुगी खोलाव असिबु लैबाग असिगी अपुनबा लौमी क्रोर हुंफुगी खोलावनी हाइना लौबा यारिब्रा एम्स की नर्सिंग अमदी पैरामेडिक सिंगना तरुक सुबा सेंट्रल पे कमीशन गमरी लेना मखोगी थागी तोलोपता चयनब कया लेहले हाइबगी मराल सिरदुना ngasi स्ट्राइक चथरखिबदगी एम्स दिल्ली की डायरेक्टर डॉक्टर रणदीप गुलेरियाना नर्सिंग अमदी पैरामेडिक सिंगदा स्ट्राइक तौबिदनबा अमदी कोविड पैंडेमिक असिगी येंगदुना थबक लेपिदनबा हाइजरखरे कोविड वैक्सीन ना पैंडेमिक असिगी सॉल्यूशन पुरकनबगी था खर खक्तंग आइसिलक्लबा मतम असिदा यूनियन असिना हौजिक स्ट्राइक तौरिलिबा असि लाइबक थीबनी हाइनसु डायरेक्टर असिना हाइखी तोंगान तोंगान लेबा की कोनुंगसर खरगी ममिंग फावबा चिन्फा पुबदा मयामसी वाना थोकनरी अदुबो महाराष्ट्र की चंद्रपुर डिस्ट्रिक्ट की चही अनिगा था मापन खक्तमक सुरीबी नियारा जेन कौबी पिगलिबी नुपी मचासिनदी यामनमक लाइना एशियन लेबाक निफुमंगा की कोनुंगसर सिंगी ममिंग चिन्फा पुदुना ब्रंग ब्रंग हाइबंगमले असिदसु नतना लेबाक सिंगी करेंसी सिंग निंगसिंग बंगमबत नतना मखल मथेल की सा लई अमदी मना मसिंग सिंगसु इयाई लाइना आइडेंटिफाई तौबंगमले माकी असिगुंबा टॉप टॉप हिथुई सिंथोइबा सिगिदमक अतै अतै लुप कया याउना ब्रेवो इंटरनेशनल बुक ऑफ वर्ल्ड रिकॉर्ड्स नसु महाकबु सकखंगबा हौरखरे साउथ कोरिया ना हयेंगदगी कोनुंग सहर्स योलमदी मसिगी अकोइबदा लरिबा स्कूल सिंग थिंगजिनबा लाउथोखरे हौखिबा फेब्रुवारी थादा कोविड की फिबम ख्वाइदगी साथीना सोखिबा दुदगी हंदकी कोविड पैंडेमिक असिना हेना साथीना सोकपा हेलकपदगी स्कूल सिंग थिंगजिनबगी वारेप असि लौखिबने था असि लोइद्रिबा फाउबा ऑनलाइन क्लासिंग मखा चथगनी हाइरी फिबम असिदा एशिया की मरी सुबदा लैरिबा ख्वाइदगी इकोनॉमी वांगबा लेबागसि लॉकडाउन तौबगी फिबम अमा लाकदौरी पनबा याई ngasi कोविड की फिबम साथीरकले हारिबासि लेबागसिदा टोटल इन्फेक्शन लिसिंग निफुम दोइगा चमरी मरफुमरी खक्तने अदुगा सीबना पुन्ना चौंगागा मरफुतरेतने जापान दा कोविड केस हंदक खंगहेन हेंगलकपदगी ट्रैवल सब्सिडी प्रोग्राम दा अथिंग कया थमगदौरी लेंगाकना इकोनॉमी की थबक थौरम सिंग कंखत हनबा पामले अदुगा कोविड लाइना संदोकपदसु अथिंग थंबा पामले लेबाग असिगी लम लम की फिबम मतुंगिना मसिगी बैलेंस तौबा ngamgadoribani हाइना जापान की प्राइम मिनिस्टर योशिहिदे सुगाना ngasi हाइख्रे अमेरिका अमसुंग यूरोप की सरुक खरदा सोकलिबा असिगुमना जापान दा सोक्त्रबसु होकाइडो अमसुंग ओसाका कोविड ना नाबा मसिंग खंगहेन हेंगलखिबगा लोइना हौखिबा थांगज नुमित इहान हानबा ओइना नोंगमदा लेबागसिदा कोविड पॉजिटिव केस लिसिंग अहुम हेना फंखि अमदि टोक्यो की ख्वाइदगी चावबा शहर अमसुंग कोनुंग शहर ओरिबा जापान की ख्वाइदगी चावबा शहर अमसुंग कोनुंग शहर ओरिबा टोक्योदा अनोबा केस चट्रुका कुनमाथोई नोंमतदा फंगबंगमखि अमदी एशियन लेबाक सिंगी मनुंगदा इहान हानबोइना सिंगापुर चलिबा थासिगी अरोइबा फावबगी मनुंगदा फाइजर बायोटेक वैक्सीन कापा हौरगनी हाइना लेबागसिगी प्राइम मिनिस्टर ली सियन लुंगना ngasi लाउथोखरे मथंग चही हाबदी इंग्लिश इंगनी कुनमाथोगी अहुम सुबा क्वार्टर रदी लेबागसिगी मियोय खुदिमकना लेमना वैक्सीन कापगी खुदोंग चाबा फंगलगनी हाइनसु प्राइम मिनिस्टर सिना मखाताना पनखी ngasi arambai news guwahati da manipuri paw sanduk chaba matang sa loisin jabaga loina na amukasу hanna khurumjari